पेट्रोल नुमित मापन्नी की लैरी LPG नुमित तरेनी की केरोसिन अमसुम डीजल नुमित कुंथ्रागा तरेनी अमदी नुमित कुनगा मंगानी की लैरी थाव LPG स्टॉक लैरी ड्राइवर सिंह स्ट्राइक तौगनी ताबदा मियामना पाखत पोलै तौविगनो डायरेक्टर CAFNPD Manipur की पेट्रोलियम ट्रांसपोर्टर अमदी ड्राइवर सिंह स्टीयरिंग पाइदबी खोंजंग संगसिलगनी हाइबा ताबगा मियामना अकीबा पाखत फाउदुना हेना लाइसिंदुना स्टॉक तौसिंदुना थमजिनबिगनो लमदम सिदा नोंगमदा संगदबी याद्रबा पोचैसिंग स्टॉक लैरी मणिपुर की ओइना हौजिक केरोसिन नुमित कुंथ्रागा तरेनी की लैरी डीजल नुमित कुनगा मंगानी की मसुम पेट्रोल नुमित मापन्नी की लैबगा लोइदना LPG नुमित तरेनी की स्टॉक लैरी ड्राइवर सिंह संगसिनगनी हाइदबी स्टीयरिंग पाइदबी खोंजंग हंदोकनाबा होम डिपार्टमेंट यावना वरी सनारी मियामना पाखत पोलै तौदुना अतोप इशू थोकनाबा होनागुमसी हाइना लैंगा की कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन CAFNPD की डायरेक्टर Y नेल्सन फोंदोखरे वाफम इम्फाल की नीते पाचुथेक्ता लैबा DIPR की ऑडिटोरियम दा लैंगा की लोइसिंगसिंगना मथंग मथंग पांगथोकपा मिड दी प्रेस थौरम की निपान सुबु तांककता garang loisang asigi makok tongbu officials singa paumi singa unabagi thoramda director na phungdokhibane Y Nelson hai Manipur National Food Security Act 2013 asi mapung phana sanhanduna yumthong khuding da aron athup laitana transparent oiba mawong da seng yen bigi thabuk pekhalakli PMGKAY की मखार कुमजा इंग्लिश ngani ga kun go homdu gi January thada gi napsa gi beneficiary sing da lem sing pi du na lakpado in the government na makhata na kumza english ngani ga kun ga nipan gi December fawba pi na ba ya pa pirakri housing fawba da AAY amadi PHS category gi beneficiary sing yauna ration card lak 5.81 gi makhada mioi lak 21.13 rom su konsilakli loisang asigi digital initiative singi matana palladuna makna hai Manipur lairiba fair price shop lisingani ga songa kontra kan puna makta electronic point of sale EPOS device piri masina biometric authentication tawbada mari sengen thogen singi thabakta matam sana monitor gi thabakta mating pangli ration card singi Aadhaar seeding tawbi thabak sada 99.7 ki sangyori beneficiary singi Aadhaar linkage ki thabak na sada 99.6 yori duga KYC process na sada 59 gi sang ngamna hedi mangna makhata na hai KYC sa thabag loina na miyam na masibu matam sana tawbiho thaba asigi matang na center na akan ba instruction pirak laiki napsa gi thagi oina sing metric ton lising tara mathoigar chani pang yakhai ga manga 0.740 Manipur gi damak allocate tawri masigi mathakta lalon itik tawri basingna wet hura laga pocha yoli bra haibadusu loisang na kupni gingsini kanagumana arumba hura laga pocha yolamba thingnarabadi lainga ki wet and measure department paupi haki loisang asi center gi maming manaba legal metrology department oina onthoknaba hotnari hairaduna department asina Manipur food security ki mapangal rangkat hanana bo hotnari haki Assembly की गेट सोलुन सिल्लुबदे की इमा की मैरा की प्रेसिडेंट जावना नुपी मंगा फाजिंख्री सही ओम हेलकलबा मणिपुर की लानसी की वरोइसिन पुरकनाबा Assembly की नुंगजु मिफम नत्रबसु स्पेशल सेशन फमदुना मियुतसिंग खनौ हाइबदा थबुक ऑनथोरक्ति हाइबदगी खोसाउनरबी इमा की मैरा की प्रेसिडेंट ति सुजताना लुसिंग लुबस की थौमिसिंगना सिंगमैरोंग द लेबे Assembly की मेन गेट की सोलुन सिल्लुबदगी प्रेसिडेंट यावना थौमी मंगा पुलिस न फारग लंपेल पीएस थमख्री मखोय मंगा बु पुलिस न थादोरगलब्रा नत्रगना मखोय की मथक्ता केस अम लौरब्रा हाइना ngarang numit pung ngarang numidang pung 12:94 tarakpada media sini imagi mera ki thaumi amada hanglubada police ki makeidegi di tasingna case ma register tawduna lokhatle haibu wafam phongdorakri case ma lokhatlamne dubo amuk kakthat pegi matam sangmani haina sukhumlakhi hari media sigi wari sanaki ba matam phawbada lupasigi masing yamlaba thaumi sing lamphel PS gate lairi hari Panmaya badingara nungtil pung aniga makhairum tarak padagi nungtil pung mangaga makhairum pawada Assembly ki gate ta lup asigi thomi singna khongjang sangsin bigi manungsana Assembly ki gate solon sing kibane khongjang loi singna paiba
फेस्टोन पुलिस न मुनखिबग लोइनना नकल अनी की मरक मोनखी पुलिस न फजिनखिबसिंगी मनुंग न लुप असिगी प्रेसिडेंट याउना लंगथवाल की एडवाइजर डब्ल्यू प्रेमावती खुराई थंगजम लैकाई सिंगजम मखा लैकाई कवाना सिंगमदगी लुसिंगबसिंग याउरी हेरी सुरसामपुरदगी जौमी लुसिंगबसिंगी टीम अमा इम्फाल लाक्लगा चीफ मिनिस्टर ग वरी सनखरी मैते अमसुम जौमी सिंग हौकिबसै अहुमलोम हेना संगथोक संगसिन यानरुद्रबा मतुंग ngarang tuan bezawmi gi civil society organization singi lusing besingna imphal da laktuna se minister yumnam Khemchand ga ma ki babu prada leba secretariat office to unaduna wari sanakri ngarang se minister secretariat ki sirol manhai UZO United Zone Organization ZCA zawmi sip association masum ZC zawmi council gi lusing besingna imphal da lakhiba du se minister yumnam Khemchand masum BJP ki MLA Tongbram Robindro Singhan harau taram okhi से मिनिस्टर को उनकी बात उधर जौमी की लुसिंग में सिंगना स्टेट से दा हाउसिंग कोई रिबा फिबम सिंगी तुआन बुआफम क्या मपुकतुना खनखी जौमी लुसिंग में सिंगना हाउसिंग स्टेट गवर्नमेंट स्टेट से तुम कोई इन तपा मसुम तंग दुलाई ताबल है ना बहुत नरीबा थबक थरम क्या सिदा माकोई की मैके की सपोर्ट करनी है ना फोंगदोलम की है लमदम असिदा खुंदामिनरिबा तुआन फुरुपसिंगी मरक्ता अमगा अमगा थाजनबा लेहंदुना हाना वखल तामिनरमदबा कयादु तहननबा होनबदा माखुना थौदांग लौगने हेना फोंदोकलंबगा लोइदना चुरचांपुरदा मल्टी यूटिलिटी हॉल अमा साबिननबगी प्रपोजल यावबा सिरोल अमा चीफ मिनिस्टर पिसिलमखि हेरि चुरचांपुरदगी तुआन जौमी ऑर्गेनाइजेशन अहुंगी लुसिंगबसिंगना गरांग इम्फालदा लाक्तुना चीफ मिनिस्टर ग उनखिबादु यामना मसक थोकपा थौरम अमा ओइबदा नतना मशीना स्टेट की लॉ एंड ऑर्डर फगलकले हैबदु उतुना कांगलुप अमगी की मरक्ता निंगतमना साथोक सन यारमदबा दु तमना फिबम फगलकले हैबगी खुदमनि हैना चीफ मिनिस्टर सेक्रेटरीट की सिरोल सिना हाइदि ngarang Churchampur ki lakhiba du yaurakiba laikhidraba MLA Bungjagil Balte ki masanupa social worker Joseph Balte na state asida matam kuina kanglup singi marakta lerama muknaba amadi yengthina ba kaya du toklaga lamdam asida shanti amadi sakhatpagi lambida sanctionana bo khonari haina phungtoramki Zawmi Council gi chairman Bomsuwan Naulakna Churchampur ki lakhiba delegation aduna ngarang minister da Churchampur district paikhatliba sakwa thaurangi thabak singi matangna paudamba lakpaga loinana khundaminariba furup singi marakta amaga thajanaba thamnanabagi thaurang sing paikhatpada pating pangma lakpani ngarang minister gu unakiba du afaba khongthang ama oibaga loinana manglomna sangsinanabagi thaurang amani haina lawi state government lamdam asida tungkoiba ing tapal hananabagi panamda khundaminariba furup singi mute sing punsinaraga puna thabak tawminanabagi thaurang ama paikhatpirakpa asigidamakta su state government bu thakali Haojik2 lamdam asida khundaminariba tuan furup singi mute sing akibi yaudana ningtamna unadana wari watai sanaminaraga thabak puna tawminaba haurabanina lamdam asida ingtapa thuna hanjilaklagani haibigi thajaba lei hainasu mangna phongtolamki haidi Zawmi Council ki Information and Publicity ki Secretary Mary Johnson hai sai ahumgi matungda makoin Imphal da laktuna chief minister wari sanariba sima yamna nungaiba madi afaba ahong pamani masimak lamdam asida ingtapa hanjilangnabagi khudam amani ngarang member tara marina saba Zawmi gi lusingbusingi delegation aduda chief minister yumnam Khemchand state asida ingtapa thamnana ba honabada government asina hanba leitana commitment amaga loinana tawraga lakli makhatana government state asida leiriba stakeholder khudingmaka wari sanaduna state asida tungkoiba ingtapa tangdulai taba hanjin hananabagi thaurang asi makhatana sangsiki kani hanasu phongdokhi hari ngarang Churchampur lakhiba Zawmi lusingbusingi delegate aduda Zawmi Chief Association gi vice president P Goiti Unified Zone Organization Zawmi Council gi member Lian Khankup Zau yawn organization ahum asigi member singsu yaurokhi hari Kangpokpi da chief minister oklabi hai Koki amasum naga kanglup singi marakta haujik lairiba tension asi nem thanabagi panamda Koki civil society organization singa masum tuan Koki kulai paibalup singi mute singna ngarang Kangpokpi town da closed door meeting ama pangthokre hari miphamadu unified command ki banner makada KNFP UPF ki home secretary Zangboy Kipgen amasung KNFP gi president ST Thangboy Kipgen lusingduna KNFP KRA KNA KLA KRF KRAU amasung KNFEN gi mihut singna saruk yakhi
Sadar Hills Chief Association Committee of Tribal Unity Kotu amasung Kuki NP Sadar Hills yauna Kuki Civil Society Organization singi miyatchingsu mifam adura saruk yaki hari. Pau sigi matungina mifam adura saruk yaki basungna Chief Minister Yumnam Khemchand lakli pa August nipanda Kangpokpi District Headquarter oknaba State Government ta formal proposal pinaba amatu oina lemnaki. Chief Minister bu oknaba gi khongthang asi Kuki amasum naga kangluki marakta leiriba tension asi hantanabane hari. Adumainama meeting adugi matang natragana proposal adugi matangda mari lainaba lupsing natragana government gi mechanic official oiba confirmation ni fangdri heba wafam pawsna makatari Koki gi missing ka hena kanglon kaina hengalakpi khanakri state asida English ngamaga samapan ga amadagi English ngani ga taramathi fawbra Koki singi missing kanglon kaina amadi oiba suya ya roidaba mong hengala I haina Native Peoples Committee Manipur gi convener asankasana phungdokri wapamaji haukiba sagol sunumita Peoples Census was Exam Nagarik Samaj Campaign for Just and Fair Delimitation GFD Manipur amadi Human Right Alert HSR in Sinduna Guwahati the Pangdokiba National Consultation Phungdokibani The question of inclusion citizens census and demographic hiram the pangtokiba national level lecturer amadi civil society consultation gi thauram madu laiba asigi awang pok yauna punamioi yangkhai romna sarugyaki ba asankasan hai Manipur English amaga samapan ga amada Koki gi missing lising ni fuga matui gi sani go humfuga ni thui leramba adu English ngani ga tara mathoi da lak mariga lising nifuga mangaga saniga taraga mari oiduna sada samapanga marfu taruka point om hengaki asankasan hai missing hengalakli basi Myanmar amadi atop mafam singdagi Manipur kanglon kaina sangsilakpa Koki singna ohenbani haiba wafam thamladuna sangsilakli be illegal immigrants sing asina Koki singi masing soi oithokpa yaroidaba mawongna hengalakpani lakli basa English ngani ga kunga tereta census operations chathadringai natragana delimitation tawdringai da Manipur National Register of Citizens NRC update tawbi yamna mathau taiki social activist Sant Nahakom Nahai Manipur Hojik demographic imbalance oidi masimak illegal immigrants no helapani United Committee Manipur UCM the English nganiga mangada influx of migrant into Manipur a threat to the indigenous ethnic peoples haiba laidik amas phong ki balai kheba wafam mang phong doki ZFD Manipur gi convener Jitendra Ningomam Nahai Manipur English nganiga kungo humdagi me humdagi hauduna tholak liba hingsa yawbi irang asina miyoi kya lanjena duna tungan mafam sing lairi amadi miyoi kya ama kudung sadap kya mayuna duna lairi bani lakli basa English ngani ga kunga tereta census tawrabadi yelawmi nataba kaya susoi soidana yawkigani haina mi paibu wapum thamladuna NRC update tawdringaida census tawrabadi Manipur nena taba phibam laitanaba khongthang oikanaki census mamang NRC update tawnaba GFD na Manipur akanba campaign chathari haina sumang makhatana phungdoki Manav Adhikar Sangram Samiti MAS is Assamgi Sanjoy Borbora HRA की Executive Director Bablu Loitongbom, Demographer Professor R.K. Narendra, People's Progressive Alliance Manipur, PPAM की Convener NCMC यावना Nagaland की मोचिंदना University of California की Professor Dolly की कोन सरुग्याखी, Meghalaya की Human Right Defender Agnes Kharsing यावना तुआन ममियोई क्या न सरुग्याखी हरी Sursampurgi Isauda Miyama Sendakri, Sagol Sanumiki Numidang Wairam the Kanghaudana Surakpo Akan Manongna, Sursampur District to one to Mapam Sinda, Sauna Amata Tonkri, Miwema Lan Baturelgi Sina Sentaki Vadagi, Hausu Papa Masati for country, Pawel Kunjin High, Lan Baturelgi Ishing Sentaki Mudigi Maming, Tang Conscience, Apopaleki Drava, Paukan Mukawi, Sursampurgi, Bengwam the Hinimak. Thabaksu senmini mak lanba turelgi retaining walls and bigi thabaksu bani mak retaining walls and kibegi fama sidaringai da nahanumidang wairam pung mariram tabar sukib akan manong aduna lanba turelgi ising khangudana saw taktharakpada kakhatpana haudabadigi akan bi ising irin senthaki bani hari mak yaksang adu khuga turelom na sentharam bi ai haiduna miyam na khuga turelgi balgeng amasum Tuikam junction manakta thi pagi thapuk sataki adobo ngarang numidang wairam phawdi miyoi du haksang phangmang laitri hari July kunthra gi akan man
Nong aduna maram oiraga lanba turel gi ising khangudna chaurakpadagi turel asigi torban nangna saba kasagi yum yauna structure khara saun ama da thon khreari panbaya bri tha amarung gi mamang nu su champur akan mamong na nong surakpadagi ising na sentakhiba anga ama lekhidabaga loinana handak ki sahi gi oina champur han ising gi saw gi thaudok sing thokrabani amaromda nahan gi akan manong aduna maram oiraga champur gi senkon turel pathoktuna hingtam lamka masigi akoi mafam kya ising na tamjingki masiga loinana Balgeng turel gi sensilakpa ising na madugi torban da leiwe yung kaya su ising na tamjingki district asigi tuibong area Selmet area na singwar ising sentabaga loinana akutpa mafam kaya ising na tamjingki akan manong aduna tuibong area gi lambi sing turel gum na isil kaya senki gari satok sin tabu yakiti amasum central lamka gi PKT district ta turel gum na isil kana senki mafam aduna leiba Ebenezer car was mamang the Kamdun labor car power Dr. Kieri. Chusampur district it one to one mapamsing the Togliba, Floss Flatna, so Olaba mapamsing district asigi, DC Krishna Kumar Haking and Yingsing Creek. Selmat Lawar Sapialen Hitrangtam Squan Pang Amadi. Boilale na sing mapamsing da DC na set to na isawgi people being sing kipagaloina matau tabu relief materials sing suyentoki awa batara sing the district asigi district administration na pangbe ba mating sing pangani hainasu magna awa ba mayu na riba miyam da thajaba biki amasung ngarangi khongset adu da district asigi additional deputy commissioner SDO sing yauna district administration officials sing na saru yaki Mali gi misab nipan hakre Russia lenga ki makada leiba paramilitary sing na central Mali da nongthakti landa sathadun angang hum yauna misab nipan hakre na human right was HRW na maral sirakri HRW sigi report tha sigi taraga manga Mali gi multi region na leiba Karnia Beles Russia gi khubam nung da leiba Africa gi lanmi singna misab nipan na do hatkipne hari Russia gi paramilitary sing na ahanbada mercenary Wagoner group amasum matung tarakpada Kremlin gi makhada leiba Africa Corps na kumza English nga niga kunga matwede gi hogduna Mali lenga ki makhada leiba lan mising gi misang leptuna lan sok na duna laki bane songshina bu kutpu osina Mali da leiba misam singi mathakta ot nay bigi thaudok kya su thokan ki haina HRW na maral sirki Zun sa takiba landa aduda Mali lanmina Sukhoi SU-24 season aduna misam gi mathakta bomb thada ki hari